खुमजरी IS TV की पावमियंग ताबिरी बमयाम पुनमकपु तराम ओक्सरी हौजिक अहानबद ngasi मरुब पावसिंग पिजरी इंडिया ना निंग तमलेबा कमा ओइबदा मणिपुर मियाम न लौखिबा थौदांग सिंग खंगनबा मीडिया न असोब थौदांग लौहनिंगे हाइना गवर्नर डॉक्टर नाजमा हेप्तुलाना हाइख्रे JN Institute of Dental Sciences ता BDS के second year course तलिबा academic session असिदगी मखा तमंदनबा Dental Council of India ना मरी लेनबा सिंगदा खंगन ख्रे हाइरी अमसुंग थांगमैबन चलाउ सिंगदा लेबा अथौबा सिंगिंग सिंग खुबमदा मियाम हेकल लेकत तमदुना लिसिंग मजामा पर मरिफुनी थोइगी एप्रिल ता हमददा लेखिद्राबा अथौबा सिंगु निंगसिंग ख्रे हौजिक पाव संदोंग पिजरी इंडिया निंग तंबलेबाक अमा ओइबदा मणिपुर मियाम लौखिबा थौदांग सिंग लेबाक असिगी मियाम न खंगनद्रिबा असि खंगननबा मीडिया न असोबा थौदांग लौहनिंगे हाइना गवर्नर डॉक्टर नाजमा हेप्तुला न ngasi इंडिया की स्टेट सिंगदगी लाकपा एक सर्विसमैन सिंग गे मिहु सिंग राजभवन द ओपगे थरम द फोंगदोख्रे मणिपुर के एक सर्विसमैन सिंग याउन अपुनबा डेलीगेट मणिपुरबो गवर्नर के दरबार हॉलदा हराउटेम न ओके हयेंग नेताजी सुभाष चंद्र बोस की ग्रैंड नेफ्यू चंद्र कुमार बोस अमसुंग इमुंग मनुंग लोइना INA कॉम्प्लेक्स ता इंडिया निंग तंबगी अहानबा फ्लैग सिंखत के मफमदा चतुना इकाई खुमनबु उत्पगी थरमसु पांगथोकदोरी गवर्नर डॉक्टर नाजमा हेप्तुलाना मखाताना हाइकिबदा मणिपुरदा निंगथौ पालिंगै मतमदगी मरेबाक ngaknaba मथौना लेना मथवाई कतुना मरेबाक की निंग तमंगाक्तुना लाखी मणिपुर असि ब्रिटिश की नोंमै की मायुक्ता थांग पाइदुना लान थेंगनरकिबा मथौना लेबा लमदम अमनी लाइबक थिबदी मणिपुर अमसुंग अवांग नोंपोक लमदम असि मियामना इंडिया न इंडिपेंडेंस फंगनबा संगसिनखिबा खोंजंग अमदी सेकेंड वर्ल्ड वार द लौखिबा थौदांग सिंग इंडिया पुमना खंगद्रिबा असि खंगनबा मथौताई मसिदा मीडिया की सौरब थौदांग लै हाइखी that there should be more knowledge about these historical events in the rest of the country, and the contribution paid by the people of Manipur should be known by the rest of the people in the country. Well, I can admit that I had not known about this history of Manipur people and their sacrifices if I was not sent here as a governor. So my request from the media is to make these historical facts known to the rest of the country. JN Institute of Dental Sciences the BDS की second year course लेबा academic session असिदगी मखा तमंदनबा Dental Council ना Ministry of Health and Family Welfare Government of India के Secretary दा खंगन ख्रे हाइरी ISTV News द फंबा पाव की मतुंग इना Dental Council of India के अखन नबा टीम अमना लेसिंग अनि तरा तरह के नवंबर की तांग मापंदे के तरा फावबा Jennings Complex तो लेबा JN Institute of Dental Sciences दा थिजिनबा लाकिबा अदु के रिपोर्ट मतुंग इना Department of Conservative Dentistry da Professor Amawatpa, Oral Pathology Department Associate Professor Watpa, Teaching Faculty Associate Professor Kun Legadabada, Tariat Watpa, Infrastructure Sing, Lainanaba Lupa Crore, Yankai Sanpa Mangzunga Lokraga, Dental Share Yankai Legadabada Mapan Kagdaleva, Donganba Library Lataba, Conservative Dentistry and Endodontist Equipment Lapam Topusing Adugi, Mahuta, Hauzik Ladiba Asina, Substandard Oeba Amadi Masing Sudaba, Chemical Laboratory Amasung Oral Pathology and Oral Microbiology Gi Unit Singda, Matik Saba Polam, Ledam Dabana Singba Kaya Asina Makata na BDS ki second year ge course Makata Mandanaba, Dental Council of India na Ministry da Kangan Kibani Hairi. Dental Teaching Staff Sing Inspection Manungda Dental Surgeon Yauna, Authority da Report Pidana, absent or Matana Ki Hairi. Inspection report asiga mari lenana college authority da reply ama pirak naba lising ni tra taret ki December tarukta Dental Council of India na ai bathaduna khangan balai khrabasu housing forward report pirak tabana maram oiduna Dental Council na mamang sahi gi December kunngama panda ministry da khangan kibani hairi State ke seat nifugani toy amasung center ke seat nipan punna seat yankai lediba JN Institute of Dental Sciences ki course tambada sauna akai ba pirak kadori Leasing Masama Pon Marifuni Twiggy, April Tarakum Doita, Kodom Popi Amadi, Texam the Tokiba Kutona Bagi, Tok Doctor, Security Personnel na PL Egimi Mapan Hat Chiba Numit Asibo, Sahi Kuding Ningsing Guna Tangway Banchero Singa, Leva Atobo Singi, Ningsing Kubam the Heka Leka Tambagi, Tarum Nasi Pang Tokre.
ngasi ayuk tigi hauna miyoy kaya na athobo singi kubamda haikal lekat tamna ki laikhidrabagi imung manung amadi mari matra kayasu laktuna haikal lekat tamba asida saruk yaki. Security force na pamdaba thokdok thoktanaba akan bamonda section tharang lokhat ki jarau sing da haikal lekat laklibo singi damakta jarau sing makhada free medical camp amasu pangthoki. Laikhidraba singi maraktigi imung manung ki miyoy amana lesing masamapan Manipuri ni thoigi kodom pokpi ki thokdok ta laikhidraba miyoy mapan gi maming lauraga idam da masigi damak thawai na pon tha pikraba athobo singi maphamda ikai khumnabu utpani haiki. Tin IT tu kodom pokpi lan phamda laikhidraba adugumba athauba jingdugi maphamda ikoina kasaba ikoigi kenoni sardanjalli haiga ikoigi mukhugi sahi khudingi pangthokpa adugumba thauramduni lakpiriba ikoigi mai beli chilinje degi maruma pang phai khibik chingi maphamda koina tawmal khangba uchari Amaramda kodom pokpi lamkhai amasung khongjom texam disu athobo singi ningsing kubamda laikhidraba singi imung manung marup mapang amadi mari mata sing yauna leisukat ki haukiba sahi lising amasamapan Manipur matoigi July 3 khongjom texam da Indian Army ki operation da PLA ge ship and besesona hingna farga mahaki loinaba khongbu singmuna Indian Army ki khutta laikhidabani kodom pokpi gi hauzik daiba ningsing khubamda laikhidraba singi imung manung amadi mari mata singa leisu amadi maira katuna ikai khumnabu utkhi terau singdadi leisu kanaba honabada police nangak selabasu mafam asidadi police ngak senbegi thabak lokhat khide amaramda kodom pokpi dalising masamapan Manipur ni thoigi April 13 security force ka kuthongnabada PL ge miyoy mapan laikhide makhoina laikhidaba mafam aduda laikhidraba singi marup mapang imung manung sagai natai amadi mari mata singna leisu katkhi mafam masidadi security gi ngak senbegi thabak lokhat lamki Amaramda Ziribam gi jingdong laikai da leiba charau sing desu laikhidraba athobo singi mafam ikai khumnabu utpu oina miyamna leisu kanakre all Ziribam maira paibigi president Susila Devi na phongdorakpada Ziribam da leiba miyamna su Imphal ge charau singda chatuna laikatpa pamba adu chatpa ngamdabadigi mafam aduda makhoigi oina laikatpigi tharam adu pangthokpani haiki laikhidraba chaisu singi hai laikatpasi khoigi kot ya ayaba Pinaraba sida koi Ziribamgi oina lamlapna chatpa ngamdabanina Ziribamda su koina mafam sida hairiba jingdong laikai charau sing sidaida koina hai laikatpagi matamse ke koina laujari Numidangi matamda athobo singi mangphamda maira amadi leisu katuna ikai khumnakhi kawa naurem lekai deleba PL ki lusingba oramba laikhidraba kunja bihari amadi loken ge mangphamda imung manu ge miyoi sing yauna maira katpaga loinena leisu katkhi naurem lekai mini lerek masindasu miyam na maira katuna athobo singda ikai khumnabu utkhi ngasi athobo singi numit asida laiwe kraba athobo singi ningsing kubamda mapung oina charau singi thel amadi mafam khuding da leidiba ningsing kubamda haikal lekat tambada saruk yakiba singmi tami ahlaman ima ibel ise isal club association institution organization gi lusing basing bar association government ki thomi sing haksel loisang school college ke oza sing amadi mahiro singbo RPF na thagatpa phongdokre Franasigi Secretary Publicity Robin Kuman gi cherol amana electronic media gi thomi sing transport layeng bagi damak tembang bikiba doctor nurse staff sing gi akoibada leidiba isil inau Manipur police ke isil inau sing namiyam gi aning ma apamada ka hena athing ba thambidana mathau pangthopagi damak thagatpa phongdokle athobo sing numit haikal laikat tambagi thoram RPF ki Thoburel Loisang Council Headquarters PLA gi General Headquarters Tactical Command Strategic Command 252 Mobile Battalion Ata Unit Department Station Singloina Party Central Bureau SR1 SR2 SR3 SR4 da leiba mafam singasu athobo singi mafam ikai kumna utuna thoram pangthoki athobo sing imaleba kedamak thawai katuna lanthengnaramb asina ngasi aikhoida siba kidana kathokadabani haiba yumpham adu thonbiramle maram asina athobo singna kathoklambagi mahai akhoi khudimakna ikai kumnafam thoi hairi Manipuri da hauzik sangba sagaliba civil secretariat ki phibam chief minister na hakthenga chatuna yingsin kre ngasigi khongsat aduda chief secretary Dr. J Suresh Babu amadi atai makok thongbu official kayasu saruk yakhi
Chief Minister na thabak suriba singda khongjel khara yangsinna sunaba amukka hanna pauktak piramkhi. Maliam da Kangnaraba Kwaramal Nupi Katilda Nupa Singna Pot Yuanba Atingba Tamle Haina Mahut Minister T.S. Syam Kumarna Lautokre Wafama Singasi Secretariat Leba Minister ki Office the Pangto Kiba Paumu Singa Unabada Fongdo Kibani Mahana Makata Raduna Ganaguma Nupa Singna Nupi Singtegi Oba Fazaraba Katila Sida Pot Yuanba Tengnarbadi Infa Municipality Ekimatum Ina Charak Piragani Katil Manung Amadi Akoibada Ladiba, Mafam Singna Yellow Waidigi Hona, Nupi Singna Port Yonduna Lakli, Katil Asem was Saktam Adungakna, Tamduna Maliam the Hena Kangananaba, Pandamda Kontangasi, Lokotpani. Amadamda Infal City the Ladiba, Dokan Singda Mahulang Puktagi Kanmanganaba, Fire Fighting Amadi, Dustbin Tamdaba Sing, April Taragamanga Sub Action Lokalagani. Nakalamadamda City Manungda Sagaliba Building Singasi, Town Planning Amadi, Infa Municipal Corporation Gi, Ayab Yaudana Amadi, Niam Kana Saramba Singsu, April Taragamanga Digi, Action Lokalagani Haiki. Minister Namakata Raduna Miyamna, Aingan Sapiu, Satabasing Sapsana, Lengang Asina, Action Lokatgani Haiki. Hayeng Pangtoko Duriba, Terabagi Yapa Pauzil Galwenana, Impal City Buhena Masak Tokpa, Lu Nandamapam Wehenaba, Punna Hona Minerasi Haiki. Pumunama, okay, Punamana Sakangvi was Sumba, Imakatela Sida, Amadi, Masigi, Akoibada, Dokana Tabada, Atopa, Nupasing, Imaging Marta, Ichas Marta, Port, Yuan Mayorpasi, Kudaki, I think Matamzare. Masigi Mayokta, Al Kaina, Amadi, Imakatel Marta, Nupasing, Port Yonba, Yor Magadi, in Paul Municipality, Eki Matungina, Kudakta Algit, Weba, Nandi Pigani, Anisubada. Aying Sajibu Serauba as a head Nongan Badagi Magi firefighting Kilam Daba Dazbil Tamam Daba Dukasing Adu Madu Impal Municipality Eki Matungina Subsana Dusu Excelokakani Zati Punamak Amaga Hena Nung Sinan Labada, Mating Ohenaba, Samnat Abian Communal Harmony Hana Mingtonba Taram Ama, Ngosilam Yama Sangnenda, BJP Yuba Morsa, Manipur Pradesh Nasindana Pangtokre. BJP losing Basing the Ekai Kumnaba Utpagalwena, Pangtokiba Taram Aduda, BJP, Manipur Pradesh Ke President, Amadi Raja Sabagi MP Oriba, KSIS Babananda, Deputy Speaker K. Robindro, MLA Ice Dingo, BJP Manipur General Secretary, N. Nimbus Amadi, BJYM Manipur Gi President P. Somorji Su Saruk Yaki. Taramasig Mari Renena Somorjina Fongdo Kibada, Prime Minister Narendra Modina, Anoba Bharat Amagidamakta, Honoriba Asida National Integration Puraknaba, Honabada Communal Harmony Leba Matautai. Leba Asida Ladiba, Kanglup Kudimak Amatu Oina, Nungsi Sanana, Loinaba Amatu Ebigi Wakalon, Lakanaba Taramasi, Pangtopani Haiki. BJP na lusingba NDA government na nupi amasung angang singi matakta tataba miyut minagi mayokta ngasi Congress na lebak sinba tungna yaning daba khongsa chatkre. Manipur Pradesh Congress Committee na su Imphal gi mafam singda ngasi numidang waram wangang dabagi maray khongsat ama satki. Congress babandagi MP Susigi President DN Hawkip na lusingduna satkiba khongsat aduda Congress MLA Singh Youth Congress Party gi atay worker sing su saruk yaki. TN Hokimna Modi government and Nupigi Hakpu Kalisulitana Mute Minay Chataba Simbukan Katuna Tamli Masi Makatana Chatarak Labadi Aikogi Kunayasi Mutkibayabagi Akibalay Haiki. Ekogi significance Hanbadi Atenate Nupi Anganda Huziki Sarkar Modi Sarkar NDA team Sina Sup Toy Daba Nupi Angangi life secure Daba Adu Betaradi Eko society se Soidana Mangta Agani Haina society Kanabagi Damang Nasigi Mars Ekoi Huzik step Lorakpani. Sairao Bana Lakpada Manipur Gi Governor Dr. Nazma Heptulana Manipur Miyam da Yapa Pauzil Pirakle Hindu Maiter Singi Anoba Sahi Hauba Festival Asina Aribadagi Anobada Olakpagi Langdai Uduna Afaba Hayeng Amagi Ashatawi Kunai Asigi Patabasing Manganaba Puna Tabak Taunabagi Warep Loba Matam Amani Anoba Sahi Asina Imung Kudingda Tangdulai Taba Wata Padaba Odesano Haidi. Chief Minister N. Biryana Su Serau Bugi Yapa Pauzel Manipur Miyam the PD Serau Bana Aikogi Puning Sengdoktuna Anoba Asa Amagidamak Nungsinaba Amasung Unity Ebigi Pauzel P Serau Basina Manipur Kundaminariba
punamak nungsinaba tangdu leitaba wata padaba orasino hairi. Works Minister T.S. Biswatinasu Cherabagi Apa Pausel Pirakli Anoba Sahi Hobon Mit Asina State Asida Leminariba Kudimak Nungsi Sanana Amatu Oina Hingbang Ngamnanaba Aikui Kudimak na Honarasi Hairi. Forest Minister T.S. Syam Kumar Nasu Sajibo Cherabagi Apa Pausel Pirakli Festival Asina Nungaiba Tangdu Leitaba Amasung Wata Padabu Orasino Hairi. Hayeng Pangtokaduriba Sajibu Cherabaga Iruinana Manipur Miyamda Manipur Pradesh Congress Committee gi President D.N. Haukipna Yaifa Pausel Pirakli Anoba Sai Asibu Taram na Okladuna Afaba Yaifaba Nungaiba Watapadaba Amadi Ing Signa Nungsi Sanan Leminaba Sakot Palamdam Ama Purakpo Olasano Hairi Amaramda Nimit Asina Lakpada Hana Manipur Lenga ki Deputy Chief Minister Oramba MLA Gai Khangam Nasu Yaifa Pausel Pirakli Tongan Furup Kayana Kundami Nariba Aikoi Kudimakna Anoba Sai Asina Lakpada Amat Oba Wakalda Kanglup Kuding Nungsi Sanana Isil Ina Obegi Mari Hena Session Ba Nungaya Pabalamdam Ama Purakpo Olasano Hairi MP Dr. T. Mainanasu Cheraban Lakpada Manipur gi Miyamda Yaifa Pausel Pirakli CPI gi Staff Secretary L. Sotin Kumar Nasu Cherabagi Yaifa Pausel Pirakli Nimit Asina Lamdam Asida Watapadaba Lamdam Ama Oirasano Hairi Hauzik Paugi Manatana Achenba Break Ama Kaidurino Kanano Kaigino Kaidu Masipumna Loi lebede gari ahan maga tongba ngamdrone khula laga tongni khaliba namai du kaidro senbun puthoga leibedi ngamdra senbun puthokna leiba ngamdrasu imphal finance ta chalo ai ju ahan ba lei ngamdra imphal finance tege loan oine lori imphal finance na nongbu manung de gari loan lobu yabagi khutong chaba pijari adom na pam makhali gari kuringma lobu be yagani hakchangi labor solak padegi producing aktaba hakchang choktarba tumba chaba yaraktaba khong hama numayaktaba singi dabak amatta naraba upaidi jolip syrup amasu Jolip capsule with chutney snabby. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course, Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidia, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Info. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu March thagi GSTR 3B return file tawagi aroiba numiti lakliba April ki tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Baba Quick zone gidi tata college di. Mamal cuma pun kuding jam mana yo cuma ngaroi pista salabni na. Ada cuma takta superlink footing ge offer memang piri sidi. Tas electric rang nusin bagum na yo tisin bayar. Dudi sana gi mohut yang na sin bayar andre. Wangkai Ningthim Pukri Mapada Laiba Career Nurture Center da Lakliba April ki tang tara trukta Class 9 amasung 10 CBSE gi Science and Maths amadi Class 11 amasung 12 ki CBSE and COSEM gi Physics, Chemistry, Maths and Biology ki Foundation course hausergani. Class ki timing 5 PM to 8 PM. Contact 940-2241-800 or 977-44-25921. Break itunga taram oksari makat pau pizari. Rims Hospital da Mapur Balaikan Ngamdana, Laikidraba Matung, Mayum da Purapuki Lambida, Truck Amana Thomzin Badigi, Laikidraba, Nupi Amadi Mahaki Thama Pantangadiba, Masano Pangasi, Postmodem Tor Matung Imung Manunda Sinakre. Laikidrabi Nupi Ajudi, Sangmai Panaudiki, Huidrom Kanau, Sahi Kuntrak Manga Amadi, Mahaki Masanopa, Thama Pantangadiba, King Bani. How Kiba April Tang Traga Matwigi, Nimidang Pumapan Makarum Taba Matumda, Sangmai Police Station Gi, Manung Sanba, Tengdawian, Basu, Brick Filgi, Mayok Nabada Todo Asi, Tokibani. Hospital Laikidraba, Huidrom, Rakesh Sahini Puganitoy, Maki Asi Bahaksang, Ngarang Imung Manunga Lauduna, Arui Matomangam Tokrabani. Hida Masida report Ama.
एक्सीडेंट अदुदा लेखिद्रबा हुइद्रोम राकेश की मचा नुपी अमदी मसेन नुपा हौजिक हौजिक अरुवा फिबमदा सोकपदगी राज मेडिसिटी दा लाइकनरी ISTV न्यूज न फंगबा पाउदा एक्सीडेंट अदुदा चेनरीबा टाटा अदु कांगपोपी डिस्ट्रिक्ट की मनुंग सनबा गुइफाइबुंग विलेज दगी हाउपू किपगेन कौब मियोय अमगी निहारी आहान मतंक की ओइना लेखिद्रबगी इमुंग मनुंग अमदी लाइकाई क्लब की लुचिंग सिंग याउना सेगमाई पुलिस स्टेशन दा गाड़ी मपुगा वारी सानबदगी ngasi asiba hachang lobane nakal anida chapchaba warepti loba leitri huidrom rakesh singh amadi huidrom ongbi kanaugi machanupi ani lehuri huidrom thoibi chahi 12 khaktangairi mahak hauji class 6 tamli amadi huidrom nganthoi chahi 9 mahakna hauji class 2 tamli makhoi ani gi apokpa amadi apokpi segmai tural gi torban mayad leiba khaslen amada laikai club ki ayabagi matungina tangduna chahi 15 gi mamangdagi leirakhibani huidrom rakesh rang taibagi thabak torami amadi mahaki nupina segmai turelda nungpekbagi thabak suduna hinglakhibani parau khomba development association segmai mamang laikai gi secretary n rabina thokiba thodok asi yamna thamoi sokpa thodok amani laikai club amadi maira paibi singna mateng pangduna makhoi gi mathau mangam pangthokna bahonagani masida sarkar gi mari lenamba department amadi lanai miyoi singna angang ani gi khanbiduna mateng pangbi haina phongdorakli sumaina sondana leiraba koigi phibam chadana leiraba angang singjigi tungi punsi gi damak yenglaga akoigi government gi site gi ju adagidi angamba mateng akoigi club gi maki dagi ju nizari mama amadi mapaduna hajira suraga yang wana no magi chara talaga leiba imungni masida akoigi government gi site gi miyeng kitang changbiu kitang mateng pangbiu haina akoi club gi site gi aina haijari huidrom rakesh samari huidrom ongbi kanau anina laikhidraba matungda makhoi anina thamlamliba huidrom thoibi chahi 12 khaktangai ribi machanupi amadi huidrom nganthoi chahi 9 khaktangai ribi machanupi anina khangpuk sang asida kanagi matengna hingadori haibasi wahang amadi oiri ISTV news gi damak aikhogi video journalist gagan sarama amadi nauba amadi paudam jariba sunil kumar ISTV news segment Segmai Panaudu ki laikhidraba miyoi ahumgi imungda Salai Holdings Private Limited ki Board of Directors Maisnam Samorjina Lusingba team amana sel gitem bang khusin nakre Infal West District ki manung sanba ka samthong kendra gi hawam marak kangjam laikai da pokpudagi mima naraktraba sahi kungatarlom surba laisam amarjit hauzik fawa Manipur sarkar amati mari leinaba department ki maikai digi mateng amata phangdana wana hingli hidam masida report ama पोकपदगी सुनारकलबा अमरजीत क्लास 5 फाउबा वान तमदुना इबा पाबदि ngami खबर नंथिना पाबा ngami अदुबो मरोल थोकते वांगंग थुपंगमदे मखुना चाबंगमदे सही कुंतरुक सुरबा मचानपा अमरजीत पु चावना बजोलकपदा मामा शांतिना असुके मति वाना लेलखी अमरजीत की मपा कोन ताइदुना नोमगी अफंग खरना योमपुरी नोमगी फंग पर्सेंट फम मदुना अफंगबा चिंगचाक वानुना ngasi फाउबा इमुंग पुदुना लागली अमरोमदा ngasi फाउबदा सरकार की साइट की मतिंग अमता फंगबब लेते हैं फंगदोरखी मचा की फिल्म जी उरगा अमरजीत की मामा शांति अवावा कोगाई क्यान फिक थनखी लेते लाइन नंबरम ओइरगा पिकलिंगे मतमदा नंबल तुरेल सिंग चौरकु मतमदा मचा आसी तुरेल थददुना हाथ खसिरा फाइब फावा खनखी आई इसा से सिंग हम दाइन हाथोक सिरन खल्ले को हु बिजरगा मा सिनुंग दा नांगाई कोलो कोला गां कपि इमाना आई सिगे दुता इबानी पुलप सिमिना से सार सुनंग दि होगन हाय यम हाय बगो mayamna ama tawbige ni yam lai photo pi wa digi adui ka pi kholu ha ta urani aduga ama ta pawi phawde kamai tawre hare yani hare namudu ji sing chawri ai sa ji puthogan ai hala chi mo khali bu ma
Amarjit ki mapa Dhananjoy na Social Welfare Department ta chattuna macha gi damakta khajit to oirabasu mating pibina ba haijarabu matamda maki macha nupa asi sokbagi jang chada marfu yaude chadra humdram nga khaktani haiduna kai mating amta leite phongdoraki hanati moji 60% har mane ara kona 80% won gre ana haidagi khoina are to ti noi 80% lo di khoi ti 75% dani na isa si sige si jerasanu noi na pibidram mina khoi ti kari upai lei ana adu di kan adu dum lei re khoina Honorable Minister Oriba Jenta se sina tha thagi ma ha ma sam pirami na sam siti aina pibisi noi bara ba ko na te ara se chani chani di tham gi mana kar kan pi bani kar di pi te ara soibum sagi matam dana sahi mada palising ma pi Amarjit ki mapa Dhananjoy gi apambadi macha sigi damakta Manipur Sarkar gi site tagi natraga mailina bagising gi maikai dagi kayumba khara dawrabsu mateng pangbiu haibasini asai puri khara turga nu gi apang apang ba bisa duna saba ko natraga nanum sara henba upai di leitaba adi khara yam la pun mitna sing khara yam ne wan ba Sarkar gi site ko na aja ga ma mateng khara ti pangbiu yam daba Amarjit na ISTV की न्यूज़ टीम दा फुंदोर ने वाफम मसी मान इरले वहल से सरकार ना ताबा वांगांग मंगम दबा खुदिमक लुपा लाख तरुक पीबी ने ना खबर दा याकी हाइबसिनी हौजिक लेरिबा सरकार असना अमरजित असि डिसेबल 75% कत ओय हाइदुना माकी करी मतम मतेंग पांगलोय दोरिब्रा फिल्म असिमक ओरगा माकी पुंसी गे अरोब मिकु फाव लेहन गे दोरिब्रा हिरम मसिदनी मरि लेनबा कंसर्न डिपार्टमेंट अदुगा मणिपुर सरकार ना मियंग चंग बदा कारिबसि मसिगे सरकार असना सोयनाइरिबक सिंगदमुक्ता अदुगा सोथारबा सिंगदमुक्ता तोंगान मतेंग मांग क्या पीरी अदो अमरजित की याउद्रब्रा हाइबा वाफम सिनी वीडियो जर्नलिस्ट अबोयगलनेना जितनेंगोंबा ISTV न्यूज़ हाउ मरल कांगजम लेका Manipur amadi awang nongpok Bharat Ayush amadi homeopathy gi matangda paikaliba thabak tharam simbu ikai khumnabu utuna Ayush Directorate ki Director A Gunesar bu ikai khumnaba ulakle hari Hiramasiga mali renanangasi lampheda leba Directorate asigi office ta unabada Ministry of Ayush Government of India gi Autonomous Institute ama odiba Northeastern Institute Ayurveda and Homeopathy asina ikai khumnaba asi ulakpani hari Pithibigi oina April tara asi Ayush layang haudok lamba Dr. Samuel Crestel Hedrick Hanimelgi mapok numit asibo World Homeopathic Day haina palan tobagalwenena Shillong da pangtupa regional level gi program amada Manipur gi Ayush Directorate ki Director A Guneso Saramada Scientist amade memento piduna ikai khumnaba ulakpani Director Namakata na hakibada awang nongpok Bharat amadi Bharat ki mafam kayada homeopathy asi noma nomagi kumang saksilakli Manipur gi oinalising ani mangada State Medicinal Plan Board lingkat kre National Rural Health Mission gi makada masamatum kaya sengbat kre District singda 10 bedded hospital sin lingkat kre nupi amadi angang gi matangda computerization amadi marketization workshop program sing pangtok kre Directorate asid lingkalak padagi ahanbu ena lamfelda sakiba famung yangkai leba hospital mapung fana tabak tobang ngamle Kairau Chusanpur Morena Singh Mamafam Singh Damakatana Pamung Yankagi Ayush Hospital Sana Bathabak Sulokale North East Ahanbo Oina Homeopathy Medical College Amasu Sana Amadi Ayush Ki Oiba Pharmacy Unit Ama Sana Bathabak Paikatle Kangla Harvent Gardens Yauna Tungan Ba District Singda Harvell Gardens Semganaba Ministry of Ayush Ki Ayaba Pirakpa Leire Regional Zone Gi Oiba Mifam Atuda Ayush Ki Hidak Singh Sungba Nabakhanaba Haure, Northeast ki Oiba Corporate Body Amasyamdana, Ministry of Ayush Samadi State Government gi Ahianba Fund Kaya Thada Binaba, Mifam Aduna Sukhanaki Hari. Ngarang Bharat Silma Tunga BJP na Self Democracy Haina, Nomagi Oiba Kongzang Amasang Sin Kibadu, Yam Namak Matong Hook Tabani Haina, CPI Manipur State Council na Fongdokre. Irabot Baban da Pangtoba Paugi Mifa Mamada State Secretary L. Sotin Kumarna, Narendra Modi na Hek Wasak Lobaga, Parliamenta Laibak Katuna, Laisang ni Harabasu Ngasi Faba, Parliament Mifam Amata, Ningchi na Yau Kidri. House to Pukalakpa Wafam Sing Mapalda Putotuna, Sinda Paudana Duna Lady, Parliament Shasan Malungda, Laibak Atay the Satuna Lady, Piva Masida Opposition Kambu Akanba Mongda, Zai Tanguna Ngambusi, Prime Minister Amadi, Amagi Wangang Nate, Masid Democracy Amasung, Parliament po Ikai Kumnaba Nate. Amadamda Manipur su BJP Nalu Singbalenga Asna Paikalakpa
Singa sasi natagan kungang da sasi haibasi democratic oina ningtina tanaraga lauktopa chana hanbigi mawong da Saturday Modi gi matogum miyam da impose sector tawsili miyam gi democratic oba khongjang khudima government na yeknabu oina lowi hai ki amagi sasona singmanungda hanagi sarkar gi amot pakaya gi duna he molaba adum ngasigi BJP gi sarkar ekhoi gi state asisu salai maraduna sumba yamna undemocratic oiba kangbu asina sarkar pairiba asumba lengak asigi mayokta ekhoi communist party na atai democratic oiba kangbu si left oiba sakti si mayam se pullaba kanda ekhoi makhan kaya gi sangshalagani haidana press ki thongda ekhoi tawthoksari KCP gi kuntraganipan suba mapo kumon numitka mari lenana Westia gi miyamda lubasige president ke SIS lab maitena yapa pausel pirakte nimit asiga mari lenana president miyam de piba pausel amada loilam gi oiba wakhalol ama semgalakpagi khongseta mahi masing haibasina asoba saklon ama lauduna lakle aikhoi masur gi marakta amaga leinaga da marida amadi loi mapuga ani gi marakta leinaba marida ohenangliba portfam madu tanaba makhoi gi khudong sawa khaktamak yengduna mahi masing gi thausil punamak semsai aikhoi gi lamitlon Tambidakpada kangai pakta khongdegi thau crude oil thokte haina tambidai iramdom hingba ngamloi haina kiheli asumna kiheli basi pungning wakhal loi sanbegi asoba khudam amani masi education gi khuthangda tawbani yetum mana faba khutpa ngamdriba asina karamna ning tambalebak oiba yagani haina aikoina angang oringaida hanjin kahan khiba adu aikoi gi pungning wakhal loi sanbani India ga punjingaida kadimata awada palaitana palami haiba puwari gi oiba ningsingbagi pangal adu India gi puwari gi oiba ningsingbagi pangal na namduna sindokibadagi ngasidi aikoi oidre hairi aikoi ni isa isu sing India ge mahima sing tampham sang amada mahi tamnaba thajin ba haibasi aikoi gi nak ki oiba ningsingbagi pangal pummadu muthat piraga India gi na mahud sinbira o haibaga sab manai Oleliba Pivia Masi Kana Gumba Lanai Amagi Apam Pam de Giwa Nate Aquena Pami Hibadusu Natri Puarigo Eba Pivam Amagi Mahini Oleliba Pivam Kaya Asina Duapur Juktegi Aikoi India Pulapni Haina Mimang the Fogna Lawang Amlibani Masipunamak Puarigi Oeba Kongsat Amagi Mahini Haidi Zirigi Usatonda 5 MRG Training Center Simganaba Lamloksin Kiba Adugi Matangda Lamapu Singda Compensation Gi Pianpam ngasi phawba piramdre hiramasiga mari lenana ngasi press club da pamu singa unaba amata lamgi mapu oideba lalram ngai hak na phangdo kibada apunba lam ekar nipan dasmik ama mapanasi hau kibale sing masama pan maudra mathogi sector matara ka tarukta lam loksin magi order thoktuna loksiliba lam singi compensation pinaba paisa pinaba biga amada lupa lising tara lising masama pan maudani thogi December tara the award tawkibani Senpam adugi matanga lamapu singna pen dabadigi case tawduna lagraba matung district and assistant judge Imphal East na lising ni tarit ki February mangada viga amada lupa lising humpumanga pinaba order thokibani punamak sing asi laiduna sung asi phaba lamapu singna compensation amata phangba laitri usa tholda leramba 5 MRG training center adu haujekti hongdokre maram aduna hangi patada singna mafam aduda amuk khana leiba yanabagi ayaba lengang asina PBU natraga sanglaba sahi sing asigi rented sas PBU haiki waka sing asi tabidrabadi lamapu singna jiribamda leiba tungan ba civil society single loinana khongjang kaya sangsilagani haina phongdokhi gilam government lo selebedo government na thausabi drabina khas len ni aidina lamaduda leiriba makut pangan kanba high handed kanguna loin akopat pai tore aikoi na changjaru kanda hangjaru kanda makoi pata lo leire haina aikoi na lamadu sanction bangamdre aduna maram aduna koi na government da lamadu aikoi da handuk piro yarabadi rented charge government na 1991 dagi yaru PBU haina koi na madu petition thage na khanjabani Directorate of Handloom and Textile Manipur Satharakiba Seraban National Handloom Expo Nilakoti the Labor Urban Hotel Lusin Gray Lusinmiki Taramda Weavers Service Center Poromparki Officer Insta C Raza Sakaran Imphal Waski Project Manager P.S. Susila Deputy Director E. ZTN Susarukyaki
Measles amasung rubella vaccine ga mari lenana lamdam asigi furup kharada aranba wakhalon leiriba si thadokpiyo haina ngasi public hospital pangthokeba medical amasung lining lason ga mari lenaba mihusing apunma mifam amana appeal tawri ngasigi mifam aduda Manipur State Minorities Commission gi chairperson Dr. Salet Burhanuddin, RIMS के प्रोफेसर और डॉक्टर M.M. Razak, मणिपुर फाइनेंस सर्विस के डॉक्टर M.D. वरन शाह, राजुल उरम मणिपुर के असिस्टेंट सेक्रेटरी अलहास महिउद्दीन, हेल्थ की एडिशनल डायरेक्टर सलामत टुला सुसरुक याखी, हेल्थ एंड फैमिली वेलफेयर के सेक्रेटरी सुमान सिंह ना हौजी चथरिबा कैंपेन असी मेजर्स अमसुंग रुबेला दगी ngang अदुब अरानबा पाउ खरा थाजनदुना अंगांग सिंगदा हिदाक काफौद्रबदी मतुंग तारकपद खुदुंगसादब कया मायुक नगनी हिदाक असी काफौद्रबदगी सर्टिफिकेट याउद्रबदी तुंगी थबक थरम सिंगदा अपनबो अरकप याय हाइखी M2 kamasung M2 ge JLC na tare suba pe commission gi matang sathari ba khongjang asibu sagol laduna ngasi kumbalam pak leba Directorate of Youth Affairs and Sports Department na Department of Sigi Complex staff singna wakat mifam sathakre wakat mifam adu saruk yakeba staff sagol sem maniratan na India ge state kayada tare suba pe commission sanaraba phawba state asidadi sanaba leitri sankileba khongjang sagolpu oina ngasi gi wakat mifam asi sathabani haiki District Hospital Senapati District Student Association ga swasta pakawar gi manungsana Senapati Town da Luna na thamanaba drive ki manungsana Senapati District Headquarter da khongsa masat kre khongsa adu Senapati gi TNK ground gi DC Artem Wivana lamthaki Moirang Subdivision के Sub Deputy Collector Moirang की मखा दलेबा Settlement Officer Sub Division असिगी मौद्रगा माटवाई क्वाक्टा सर्कल की मनुष्य दलेबा तेरा खोंगसांग विधगी इरोम जत्रा को वमियोई अमना महा के मनाव नुपा के मसा इरोम ओकेन को वमियोई असिगी मिंगदा लम पोइन मरी पीननबा तोंब्रम इबोबिना मिंग ओंसिन नबा सतपदा सर्कल असिगी मंडल ओइबिनी हाइबा मोहम्मद हसन को वमियोई अमना लुपा लिसिंग मरी पीद्रबदी मिंग ओंथोप ngамloi हाइरे ई हाइना इबोबिना ngarang phongdok ke wafam adu aran bani haina Muhammad Hassan of Sengdorakre. Mana makata na Fongdorakpada register tabagi lupali sing ama subna manga stam labagi lupali sing ahum puna lupali sing maridom sangani haikibani ngasi office ki oiba lejaraba rule amadi regulation ge matung inna haikibani ebo bina senfam adu yamali kari ge logo dori bano haiba akan wafam hairakpadigi nakal aninda wahai khara hena ngangna khibadi lei mangonda shirliba maral adudi yaningje Department की ऑफिसर सिंह असुम मथिदोक पियो हाइना मोहम्मद हसन मखाताना फोंदोरक्ले ना इंगोंदा सिरेबे मराल सी गी मतांग ता अन हाइजनिंगदी और मसीगी असुम मरान थितोइबा अदि गवर्नमेंट गी गवर्नमेंट असुम मरान थिदोक पियो करिगुमै इरा लेरमगदी अदुम इंगोंदा गी एक्सलो बे का सुकाइते अदवा तसेन असुम मरान दि सेन थितो हनिंगी ngasi numidang kai samthong kawei khulda Imphal West District Police na drive tathaduna yungau yungang amadi athakpa mioi kya fagat kre drive atu additional SP Priyadarshini na lusing magaloina na SDPO a ghana sam saruk yakhi yu sumud sin naba amadi sungmul waraba polem kya amasu fagat ki All Manipur Surrenders Welfare Association athasig tangtara ga manga da Manipur pumba jana strike toguni lauthokiba adu Chief Secretary amadi CID SP ga punna pamina dunya na ba purak padigi handokle hari Sagol Mandigi District Hospital hongana ba loriba warep aran bani haina CPI Marxist Manipur State Committee na phongdokle Sagol Mang hariba mafam masigi akoi bada Manipur gi furup nasu khundaba mafam amani mafam masida afaba layang sang ama thamba haibusi yamnamak tangai fade masik khangna mamang doleram balengak na District Hospital ama sanana ba urep yung tamlamani Handak ikang khangoduna BJP na lusingba government asina atopa mafam amada saragani haiba wafam masi miyamgi apama aningbagi mayoktani hairi BJP Moirang Mandal na sinduna nomagi oiba boot level workers training program ama Moirang Kendragi oina INA Memorial Hall da pangchokre Tharamadu da MLA P Salasandra BJP ke General Secretary P Premananda Mahila Morsagi National Vice President A Sarda State Unit ki Hanagi President M Bharot Moirang Municipal Council ki Chairperson M Romi Bala Moirang Mandal ki President Abdul Hamid Susaruk Yaki P Salasandra Sakhutpa Manipur amok ohenbada aikoi khudimak tumduna mangmangba mathau tai BJP da miyamna thadaba thamlakliba asi aikoi khudimana action plan tama sema mathau tai haiki when na bohna besida
mikap thong na ikoi mang asi praja singda ikoi BJP da thaja base hen wangkhalna bagi nimit tha tarani ki action plan na sem se have se ikoi sincere appeal ni to all the leaders that the government and the brothers and sisters sitting here. May God bless you. Thank you very much. Imphal Jiri Lambi ke None Police Station ki manung sanba Luwang Sum Part 2 manak ta gari ama lokhata tabadi ke mioi ani sire tara soklei asopo sing manung da mioi manga gi phibam luri thodok asi ngasi nungthilpung ama ga minit 15 rom taba adu waida Jiri dagi Imphal thor ke ba cruiser ama mafam adu da laibak thiba thodok asi thokibani asopo sing mafam adu da laiba CRPF army na fast aid pidaba matung hena sopo sing Imphal da pura krai Amaram da Sanapati rom dagi lakpa auto car amang ngasi numidang pung taret helakpa adu waida Kangpopi bazagi traffic force ta thomjin badigi mioi ani sokle solaba mioi ani adudi Rosan sahi kuntra apokpa Sukdeva Simarong amasung Nawba apokpa December ahalup tigini makoi ani CIC Kangpopi da pukatuna like nakhi hiring Ngarang numidang matung pung tragani choi rom taba matam da Khongjom Pakpal Primary School maya da sahi yang kagata rom surabi nupi ama leiram badigi housing wangbal da leiba IRDEO gi home da thamli nupi asi maitilon phajana ngangi wakhal ge lainana nabo eramgani haibigi singnaba lei hairi wa hangbada mari makong samadaba wafam phongdu e hairi imung manung ge mi singna nupi asi wangbal da leiba IRDEO gi home de ge lobi ba yagani hairi Hauzi makata nang asigi sana bagi Paulo bisi. Ngasigi sana bagi Pauda All Jiribam Sports Association na Sinduna Nipan Suba Y Kesosing Memorial Senior Volleyball Tournament Team Talagani Tuana Saruk Yaduna Jiribam Government Higher Secondary School Ground Hokre Ngasi sana kiba hanba mesta YC Tatpungna RYC Ramgaizang Mutoikre ani suba mesta LISYC Lalpanina Maira Club Dibong Lekai Mutoikre How kiba mas kungani toida Cooperative Society ki Rajasthan All Manipur Football Association ki nauna election tawduna office bearer sing khanaba loinana account statement putona ba khangan khrabasu Manipur High Court na nauna mikhal pangthok tanaba suspend tawkre haina All Manipur Football Association ki Assistant General Secretary L Navasanan hador pacharol amana khangan lakni Lenlai Club Grassroots Football Under 12 amasung Under 15 ngasidagi Don Bosco Higher Secondary amasung Lenlai Club Sports Complex ta hokrai tholam aduda District Youth Affairs and Sports Officer M Mohendro BSF ki Assistant Commandant T Simte Grassroots Coaching asida pimasa taruk amasnupa masa marifuna saruk jari Andro Mahila Mandal Association Gamari Lenana Imphal East Football Association na ating ba tamlamadu pudagtigi handok na hari hiramasi Gamari Lenana Association gi General Secretary ng ngasi memorandum amat thokre Hauzi makhatabas hanabagi pau amok ningthauzam boyaidagi pangbigani Unit taragi nupamasa amadi nupimasa arm wrestler ni putarung na sarug yaduna ngasidagi lilong sajing mamanglikay haining makong community hall da Manipur Arm Wrestling Association na sinduna kuntrataruk suba State Arm Wrestling Championship hokre hokdopangi thoramda College Development Council Manipur University Kanchipur gi hana director waramba Dr. R.K. Ranjan Lilong Nagar Panchayat Imphal West ki chairperson Lamapam Lalamani Singh Lilong Nagar Panchayat 1 number 4 ki councillor Maipam Joy Kumar amadi Manipur Arm Wrestling Association ki president L Saratna Thoram Bapu Singh oiki championship asigi ngasi ahubu numit ki KG Yankai ki junior boys ki pangthokibada JNB Yarel Pat ki P Sayananda Wankai High School ki MD Isarat Ali School asigi El Sarlina ahan bani subamadi ahum subataki KG Yankai manga gi junior boys gi pangthoki badana Wankai High School gi T Premjitna ahan ba takre KG humpu manga gi junior boys gi pangthoki bada Wankai High School gi MD Wajid Sagol bagi T Satisna ahan ba madi ani subatakre KG humputra gi junior boys gi pangthoki bada Lamding Awangi Warepam Jameson Wankai High School gi Athokpam Boitona ahanba amadi anisubata ki KG marfu mataki pangtokibada konjeng leikai gi ni CDU kena ahanba position takre
नुपी मसागी केजी यांखई की जूनियर की पांगथोखिबदा के जिम की के स्टिला केजी यांखई मंगा की पांगथोखिबदना मॉडल क्लब की पी जया केजी हुमपुत्रा की मास्टर की पांगथोखिबदा मणिपुर पुलिस स्पोर्ट्स क्लब की टीएस राजेन केजी मरफू की मास्टर की कांगलुप की पांगथोखिबदा मणिपुर पुलिस स्पोर्ट्स क्लब की के धनबीर केजी मरफू तरा की मास्टर की पांगथोखिबदा मणिपुर पुलिस स्पोर्ट्स क्लब की एम जीवन नमदी यूनिट असिगी एमडी अब्दुल सलामना अहानबा पोजीशन ताखी केजी मरफू तरा की मास्टर की पांगथोखिबदा मणिपुर पुलिस स्पोर्ट्स क्लब की एम जीवन नमदी क्लब असिगी एमडी अब्दुल सलामना अहानबा मदी अनिशुबा ताखी केजी चाम की मास्टर की पांगथोखिबदा के जिम की टी शरदना अहानबा केजी चाम मथकी मास्टर की पांगथोखिबदसु मणिपुर पुलिस स्पोर्ट्स क्लब की टी तोंदोन अहानबा पोजीशन ताखरे स्पोर्ट्स यूनिवर्सिटी में लिंखनबगी सेंफम 100 crores आपके तंबिकी मधु हुजिक मंफांग लोगदोरे कोकुप्त सागदोरे डिफरेंट डिसिप्लिन एंड इवेंट्स ओलंपिक ते यावबा अमसुम यावदबा लोइनना इंडिजिनस गेम्स सिंगसे मसी हुजिक लाइबा नेशनल स्पोर्ट्स यूनिवर्सिटी असगी खुतांगा पॉपुलराइजेशन तोबा एंड मोर मॉडर्नाइज्ड ओगी मो अमसुला आबनी आरके पर्सन डेवलपर्स प्राइवेट लिमिटेड स्पॉन्सर तौरगा यूनाइटेड वेटरन फुटबॉल एसोसिएशन मपाल गांजीबुंग सिंधुना था सिगी तांग अमदगी टीम 15 ग्रुप मरी थोंना खाइदोक्तुना इम्फाल गी मपाल गांजीबुंग सथरिबा अनिसुबा आरके एफडी संगाई ट्रॉफी वेटरन फुटबॉल चैंपियनशिप की ngasi sanakhiba ahanba match ta tabaspa tabung khokna IEBFA Salan Thongbo Gol Mari Sinoda Mighty Piki. Mersa Sida Mai Pakiba Tabasba Tabung Koki Gol Maridu and Utamna Merski Kunitoi Suba, Kulumdoi Suba, Contratrok Subamadi, Nipu Suba Minita, Sankibani. Championship Asigi Anisuba Merski Sanakibada UBSA Lilongna CBFA Lilong Sajingbo Gol Manga Sinoda Mighty Pikre. UBSA Lilongi Mai Pakibi Gol Singadu Noren Probin Tomba Buddha Amadis Sanayaina Merski Nipu Suba Nipu Manga Suba Nipu Mapan Suba Yankai Humdoi Suba Madi Yankai Manga Suba Minita Sankibani Satariba Championship Asigi Haying Ayupung Nipal Tabada Ahanba Mersoina Pram Yai Skolamadi Sangai FC Tangmibanga Sanagani Ani Suba Mers Nungtilpung Ani Tabada AYMFA Yaripok Amadi BBFA Uyumpoka Sanagani Ahum Suba Mers Nungtilpung Ahum Makai Tabada Sirti Sandelamadi BSA Soraga Sanagani Kumbi Kendra ki MLA S Birana sponsor Toraga Kumbi Address Youth Organization Sinduna Tha Sigi Tang Mangatagi Tim Kumangana Saru Yaduna Kumbi Kangjibung Playground Sathariba Ahanba MLA Trophy Open Knockout Football Tournament ki ngasi sanakiba ahanba match ta NFC Nomai Khongna YMBFC Moirangbu Gol Mari Sinoda Mighty Pikre match asida mai pakiba NFC Nomai Khongi Gol Mari adu Rick Samadi David na Gol ani Sanki Tournament asigi anisuba match ki sanakibada FC Moirang Khunongna SYC Sagangbu Gol Tara Nipalda Mighty Piki FC Moirang Khunogi mai pakibi gol singadu Sundar Amadi Abungna Gol ahum Sanki Anana Gol ani Amadi Amar Amadi Yai Pabana Gol Amam Chanduna match asi mai pakibani match asida mai tikiba SYC Sagangi Gol Nipal aduna Zoni Komna Gol Manga Amadi Ngampu Komna Gol ahum Sanki Taratruk Suba Opa Cup Organizing Committee Sintuna Tha Sigitang Mari Digi Team Taramatoina Group Ahum Thona Kairuktuna Oriental Football Academy Pungdong Bam the Satariba 9-a-side Men's Open Football Tournament ki ngasi sanakiba match ta SWA Sektana NYC Nungkai Cycle Bu Gol Taret Amada Mighty Pikre match asida mai pakiba SWA Sektagi Gol Singadu Hembana Gol Ahum Tomba Zulen Suresh Amadi Bipinna Gol Amam Chanduna match asi mai pakibani match asida mai tikiba NYC Nungkai Cycle Yamatangarba Gol Aduna Saipuna Sanki Youth Modern Club Haraurong na Sinduna Tha Sigi Tang Mapaldagi Team Kontrani Toina Group Nipal Thokna Khaidoktuna Club Asigi Ground Sathariba Tare Suba Haraurok Trophy 7-a-side Village Open Men's Football Tournament ki ngasi sanakiba ahanba match ta SCYA Yumnam Khunongna Sam FC Asan Bigaibu Gol Nipal Sinoda Anisuba match ki sanakibada NSC Kuntrak Pamna All Star Kyangwaibu Gol ahum Sinoda ahum suba match ki sanakibada Bolero FC Sektana SCY Team B Yumnam Khunobu Gol ahum amada Mighty Pikre Mari Suba match ki sanakibada FC Telongna YMC Team C Haraurobu Gol ahum Sinoda Mighty Piki
Makata nangasi oikiba inga sagi pau amuk lobisi. Environment Directorate State Climate and Weather Report matungina ngasi gi oikiba inga samari nugjugi pauda khwaidagi sakiba Celsius degree control dai dasmik mariputara mari khwaidagi ingba Celsius degree taramatoi dasmik kunipal Nuksita yawa ising menirgisang maximum dasada mariputara nipal dasmik mariputaret minimum dasada nipumatoi dasmik kunitoi oiki ngasigi nong suki bagisang ahum dasmik humputra mga milimeter ni Hauzik loisilak pada maruai ba pau amuka hana India na ning tamaleba kama oibada Manipur miya malau kiba thaudang sing khangan na ba media na asobo thaudang lahu ningi haina Governor Dr. Nazma Heptullah na haikre JN Institute of Dental Sciences the BDS ki second year course saliba academic session asidagi makha tamandana ba Dental Council of India na mailena ba singna khangan kre haidi amasung thangmai ban charau singda leiba athoba singining singkhubamda miyam na haikal lekat tamduna lising masama palmar puni thoi gi April 19 da laikhidraba athoba singmuning singkre Nasigidi ISTB na pijaba pau matang asida loizare anoba sahi charabana lapaga loinena ISTB gi makai digi miyam pudamakta yakpa pauzil pijaba ga loinena mayam pudamapu amukahana khurumjari